ꯔꯦꯁꯟ ꯀꯥꯔꯗ ꯃꯇꯧ ꯀꯔꯝꯅ eKYC ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯔꯥ eKYC ꯍꯥꯏꯅ ꯒꯨꯒꯜ ꯁꯔꯆ ꯇꯧꯕꯤꯔꯒ ꯍꯥꯡꯕꯤꯔꯅꯤ꯫ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯍꯥꯡꯉ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯡꯉꯦ꯫ ꯍꯥꯡꯉꯀꯥꯟꯗ ꯐꯦꯁ RDꯁꯦ ꯌꯥꯎꯔꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥ ꯗꯥꯎꯟꯂꯣꯗ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯃꯊꯪ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯑꯥꯙꯥꯔ ꯐꯦꯁ RD ꯗꯥꯎꯟꯂꯣꯗ ꯇꯧꯖꯔꯤꯀꯣ꯫ ꯗꯥꯎꯟꯂꯣꯗ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯁꯤꯟꯅꯖꯒꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ eKYC ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯔꯦꯁꯟ ꯀꯥꯔꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯦꯁꯟ ꯀꯥꯔꯗ eKYC ꯇꯧꯅꯕꯒꯤ ꯂꯤꯡ ꯇꯧꯅꯕꯒꯤ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯡꯉꯦ꯫ ꯍꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯦꯂꯦꯛꯁꯟ ꯇꯧꯔꯁꯤ꯫ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯍꯥꯛꯀꯤ ꯑꯥꯙꯥꯔ ꯅꯝꯕꯔ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯒꯅꯤ꯫ ꯑꯥꯙꯥꯔ ꯅꯝꯕꯔ ꯃꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ OTP ꯑꯃ ꯉꯥꯏꯔꯁꯤ꯫ OTPꯁꯤ ꯃꯇꯝ ꯈꯤꯇꯪ ꯆꯪꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯤꯅꯤꯠ 2-3ꯒ ꯆꯪꯕꯅꯤ, ꯑꯗꯣ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯁꯦꯀꯦꯟ 10-20ꯗꯁꯨ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ OTP ꯑꯗꯨ ꯂꯥꯛꯑꯦ꯫ OTP ꯑꯗꯨ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ꯫ OTP ꯑꯁꯤ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯗ ꯄꯤꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯀꯦꯞꯆꯥꯁꯦ ꯑꯩ ꯑꯦꯟꯇꯔ ꯇꯧꯖꯔꯒꯦ꯫ ꯀꯦꯞꯆꯔ ꯍꯧꯖꯤꯛ ꯑꯦꯟꯇꯔ ꯇꯧꯕ ꯂꯣꯏꯔꯦ꯫ ꯁꯕꯃꯤꯠ ꯇꯧꯔꯁꯤ꯫ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯔꯦꯁꯟꯒꯤ ꯗꯤꯇꯦꯜꯁ ꯊꯣꯛꯂꯛꯑꯦꯀꯣ꯫ ꯑꯁꯤꯗ ꯑꯩꯒꯤ eKYC ꯇꯧꯈꯤꯕꯒꯤ ꯁ꯭ꯇꯦꯇꯁꯇꯣ Y ꯍꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯦꯁ eKYC ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩꯅ ꯁꯤꯗ ꯅꯝꯃꯦ꯫ ꯑꯦꯛꯁꯦꯞ ꯇꯧꯔꯒꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯑꯦꯛꯁꯦꯞ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯗꯤꯇꯦꯜꯁꯤꯡ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯈꯔ ꯄꯤꯔꯛꯀꯅꯤ꯫ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯁꯤ, ꯃꯃꯨꯠ ꯇꯥꯅ ꯄꯥꯔꯁꯤ꯫ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯃꯅꯥꯎ ꯃꯊꯪ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯊꯛꯇꯁꯨ ꯎꯕꯤꯔꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯂꯧꯕ ꯃꯇꯝꯗ, ꯐꯦꯁ ID ꯂꯧꯕ ꯃꯇꯝꯗ ꯐꯖꯅ ꯃꯥꯒꯤ ꯕꯣꯔꯗꯔꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯑꯁꯣꯏꯕ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯀꯣ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐꯦꯁ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯂꯧꯗꯣꯔꯤꯕꯅꯤꯅ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯉꯁꯥꯏꯒꯤ ꯐꯖꯅ ꯏꯃꯦꯖꯁꯦ ꯀꯦꯞꯆꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯂꯧꯒꯗꯧꯔꯤꯕ, ꯐꯣꯇꯣ ꯍꯥꯞꯀꯗꯧꯔꯤꯕꯗꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯀꯦꯞꯆꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯇꯤꯛ ꯅꯝꯕꯤꯔꯦ꯫ ꯑꯗꯒꯤ ꯇꯤꯛ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯦꯁ IDꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯊꯣꯛꯍꯟꯒꯗꯕꯅꯦꯕꯀꯣ꯫ ꯒ꯭ꯔꯤꯟ ꯊꯣꯛꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯦꯗ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯒꯤ ꯐꯦꯁ IDꯗꯣ ꯀꯦꯞꯆꯔ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯦꯞꯆꯔ ꯇꯧꯕ ꯂꯣꯏꯔꯦ꯫ ꯀꯦꯞꯆꯔ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯊꯣꯛꯑꯦ, ꯁꯛꯁꯦꯁꯐꯨꯜꯂꯤ ꯍꯥꯏꯅ ꯊꯣꯛꯑꯦꯀꯣ꯫ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ eKYC ꯁ꯭ꯇꯦꯇꯁ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ꯫ ꯑꯗꯨ ꯄꯨꯡ, ꯇꯥꯔꯤꯛ, ꯗꯦꯠ ꯑꯁꯤ ꯂꯣꯏ ꯊꯣꯛꯆꯒꯗꯣꯏꯅꯤꯀꯣ꯫ ꯃꯁꯤꯗ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ eKYC ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯖꯒꯗꯣꯏꯅꯤ꯫